ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯌꯥꯎꯈꯤꯕ ꯀꯨꯀꯤ ꯖꯣꯒꯤ MLAꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯈꯤꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯑꯊꯤꯡꯕꯗꯨ ꯍꯟꯗꯣꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯛꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯣꯖꯥ ꯑꯗꯨꯒ ꯃꯈꯣꯏꯗ ꯀꯔꯤ ꯃꯨꯚꯁꯦ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕ ꯌꯥꯕꯒꯦ ꯑꯣꯖꯥ ꯀꯔꯤ ꯂꯩ ꯇꯥꯖꯤꯗ ꯃꯁꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯧꯔꯛꯏꯕ ꯈꯣꯡꯊꯥꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚꯂꯤ ꯌꯦꯡꯉꯁꯦꯕ ꯃꯁꯤ ꯑꯗꯨꯝ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯍꯥꯟꯕꯗ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝꯆꯥꯅ ꯂꯨꯆꯤꯡꯕ ꯃꯥꯒꯤ ꯃꯤ ꯃꯉꯥꯅ ꯁꯥꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ MLA ꯑꯃ ꯌꯥꯎꯔꯦ ꯃꯥꯛꯁꯤ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯅꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯅ ꯌꯥꯎꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯔꯛꯇꯒꯤ MLA ꯈꯔꯁꯨ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯄꯨꯟꯅ ꯗꯦꯜꯂꯤꯗ ꯆꯠꯃꯤꯟꯅꯕ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯂꯥꯛꯃꯤꯟꯅꯕ ꯑꯗꯒꯤ ꯔꯥꯖꯚꯋꯟꯗ ꯑꯁꯤꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝꯗꯒꯤ ꯌꯥꯎꯃꯤꯟꯅꯕ ꯑꯗꯨꯝꯕ MLA ꯑꯅꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ MLA ꯈꯔꯁꯨ ꯑꯗꯨꯝ ꯋꯥꯇꯥꯏꯁꯤ ꯂꯣꯏ ꯁꯥꯟꯅꯔꯦ ꯍꯥꯏꯔꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯗ ꯌꯥꯎꯅꯅꯕ ꯍꯥꯏꯇꯥꯔꯦ ꯁꯄꯣꯔꯠ ꯇꯧꯅꯅꯕ ꯆꯪꯁꯤꯜꯂꯛꯅꯕ ꯑꯗꯨꯒ ꯏꯚꯟ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯕꯔꯠꯁꯦ ꯄꯤꯅꯅꯕꯒꯤ ꯋꯥꯐꯝꯒꯁꯨ ꯑꯗꯨꯝ ꯈꯟꯅꯕ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯇꯧꯅꯕ ꯍꯥꯏꯅ ꯄꯥꯏꯈꯠꯂꯛꯄ ꯑꯗꯨꯝꯕ ꯊꯧꯔꯥꯡꯒꯤ ꯃꯔꯛꯇꯨꯗ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕꯁꯤꯅꯦ ꯑꯗꯨꯒ ꯑꯇꯩ ꯃꯣꯏ ꯀꯥꯡꯕꯨ ꯈꯔꯒꯅ ꯀꯩꯅꯣꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛꯁꯤꯗꯩꯁꯤꯗ ꯃꯈꯣꯏ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯂꯦꯖꯤꯁꯂꯦꯇꯔ ꯑꯃꯠꯇꯅ ꯁꯄꯣꯔꯠ ꯇꯧꯕ ꯌꯥꯔꯣꯏ ꯃꯁꯤꯗ ꯁꯄꯣꯔꯠ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯝꯕ ꯀꯩꯅꯣꯗꯨꯗꯤ ꯂꯦꯖꯤꯁꯂꯦꯇꯔꯗꯨꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤꯅ ꯃꯈꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤꯅ ꯊ꯭ꯔꯦꯠ ꯇꯧꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯊ꯭ꯔꯦꯠꯁꯨ ꯇꯧꯔꯤꯕꯅꯤ aduna hojiksi ngasi si keno dagi megi keno da me akhoi thayai henjil le aduna hojik tha hum henjin lakhre anu boleng aksi lakpa dagi di adu hai ba matam sibuki manungda makhoi na social boycott to ba haina adu gi phirep to maduna kalida kana han lakpa ge habse makhoi da kana ba gimota mangjab na hen oirpa haitare ma yampa haitare ada mangjab na helpa aduga tungdasu adum hena hena mangjar kado adum phibam man le pon manam oire harga makhoi se akhoi ge better sense na prevail tor pani na ai hajani tajira aduna makhoi se wakhal tar pani haitare aduna makhoi na hojik la ibo wakhum si kenoni aduna laingak siga punna chatmina dragati tungda makhoi na parkadaba paikhalakadaba thabak inkhang maya mamada yarap loidaba phibam man le bani na laingak siga punna chatmina bana hena afaba reasonable oba logical oba pot ama oirani haina makhoi na adugi social boycott ki phirep se handokhi bane ba masigi phirep asmaina lakpasina tajida aibu haijau harbati honorable chief minister Y Khamsan ki magi lamjing makhada hojik sangsil leba aikogi laing shanti puruknaba haitare peace and normalcy hanjilaknabni haidana mana kanna work tokjabane ba hoi thoi ba thodu wathok mayam sibudi magi makhutta leba nate ma makhutta leba nate means man control ngam jahuba nate ba hoi deal to na khot pa adu de tap pa khot pa kari kara to budina wa amani ko adu gi nga side gi akhoi haina re mi atai mayam na loina phongdok na re adu hojik mangna pami pot kari no hai na nga sagi akhoi shanti hanjilak pa dune ba peace and normal se hanjilak pa madu hanjilak na bi tam na magi khongchat se Churachandpur sakani more de sakani Technopol sakani haiba le ni ate ate mayam chalure jiribam da hojik adum almost normal si do hojik se adum hanjilak pa chap mana na leirabane ba aduna madai de marga maitai ka punna phamina dana wari watai tawna dana mi phamina dana adigi sak samina na leigrabane tawgrabane ba madu honorable chief minister Y Khamsan ki lamjing makha sathagi bani adigi maha kampuki salure kampuki ki honorable MLA akhui ki kano tal kari how collect how keep ma unarure adigi ma sa adum wari se adum loin sanara mane ko shanti ki kari kai adigi matang da akhoi da bodi haidok ta gisu adigi among senapati saluri na kampu phawraga ukhul chalibani samaina na siumagi mahagi thorang mana hojik yam kan hajari se hojik ngasai gi khulai paidrabdi khulai se lokhatpa amasung shanti haibsina amat ngarba solution oigine haisi ma yam toina adum haibane ba adam san na kano se aduna ngasai gi akhoi gi mutual akhoi gi karani marakta leinari ba trust leina dabse amasung sangthok sansin yadaba khotba si thajana dabagi dagini haire
ꯊꯥꯖꯅꯗꯕꯁꯦ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯊꯧꯔꯥꯡꯁꯦ ꯄꯥꯏꯈꯠꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯍꯥꯏꯁꯦ ꯃꯥꯁꯦ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯗꯅ ꯃꯁꯥꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯇꯥꯔꯛꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯍꯥꯛꯀꯤ ꯑꯗꯨꯝꯕꯒꯤ ꯑꯦꯐꯔꯠꯁꯤꯡꯗꯣ ꯃꯗꯨꯗꯩꯗꯨꯗ ꯊꯥꯖꯕ ꯂꯩꯔꯛꯑꯗꯅ ꯃꯁꯤꯒꯤ ꯀꯨꯀꯤ ꯖꯣꯕ ꯀꯥꯎꯟꯁꯤꯜꯅ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞꯁꯦ ꯂꯧꯔꯛꯄꯅꯤ ꯍꯥꯏꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯒꯤ ꯂꯝꯕꯤꯗ ꯉꯁꯥꯏ ꯀꯨꯀꯤ ꯖꯣꯕ ꯀꯥꯎꯟꯁꯤꯜꯁꯨ ꯂꯥꯛꯄꯅꯤꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯇꯨꯡꯗꯁꯨ ꯍꯌꯦꯡ ꯀꯩꯅꯣꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯗꯨꯝ ꯊꯣꯔꯛꯈꯤꯅꯤ ꯂꯥꯛꯈꯤꯅꯤ ꯃꯃꯥꯡꯗꯁꯨ ꯎꯅꯈꯤꯕꯗ ꯂꯩꯈ꯭ꯔꯦꯀꯣ ꯒꯨꯋꯥꯍꯥꯇꯤꯗ ꯑꯗꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯍꯣꯏ ꯆꯨꯔꯥꯆꯥꯟꯄꯨꯔ ꯎꯅꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯥꯡꯄꯣꯛꯄꯤꯗ ꯎꯅꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜꯗꯁꯨ ꯎꯅꯕꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯏꯝꯐꯥꯜꯗ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯀꯧꯕꯤꯔꯣ ꯃꯈꯣꯏ ꯇꯤꯝ ꯗꯦꯂꯤꯒꯦꯁꯟ ꯑꯃ ꯑꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯀꯔꯤꯅ ꯐꯖꯅ ꯑꯦꯁꯀꯣꯔꯠ ꯇꯧꯔꯒ ꯄꯨꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯈꯣꯏ ꯍꯣꯏ ꯍꯦꯂꯤꯀꯣꯞꯇꯔꯅ ꯆꯣꯞꯄꯔꯅ ꯂꯥꯛꯀꯦꯁꯨ ꯌꯥꯏ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯀꯪꯂꯥꯗ ꯇꯥꯔꯦ ꯍꯥꯏꯔꯒ ꯑꯗꯩ ꯀꯪꯂꯥꯗꯒꯤ ꯑꯗꯨꯝ ꯊꯣꯔꯛꯑꯒ ꯑꯗꯨꯝ ꯀꯗꯥꯏꯗꯅꯣꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯊꯕꯛꯁꯦ ꯋꯥꯟꯁ ꯍꯧꯈ꯭ꯔꯒꯗꯤ ꯇꯞꯅ ꯇꯞꯅ ꯃꯊꯪꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯊꯥꯖꯕꯁꯦ ꯃꯁꯤꯅꯦꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯒꯤ ꯂꯨꯆꯤꯡꯕꯅ ꯃꯥꯅ ꯄꯥꯏꯈꯠꯂꯛꯏꯕ ꯊꯕꯛꯁꯤꯡꯁꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯊꯕꯛꯁꯤꯗ ꯃꯈꯣꯏꯁꯦ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗꯨꯗ ꯂꯥꯛꯄꯅꯤꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯑꯁꯨꯃꯥꯏꯅ ꯃꯈꯣꯏꯒꯨꯝꯅ ꯀꯨꯀꯤ ꯖꯣꯕ ꯀꯥꯎꯟꯁꯤꯜꯒꯨꯝꯅ ꯑꯇꯩ ITLF ꯂꯩꯔꯤꯕ ꯀꯣꯇꯨ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯇꯩ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯁꯨ ꯃꯇꯨꯡꯗ ꯀꯩꯅꯣꯒꯤ ꯀꯨꯀꯤ ꯖꯣꯕ ꯀꯥꯎꯟꯁꯤꯜꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄ ꯑꯣꯏꯁꯅꯨꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯇꯥꯖꯤꯔꯥ ꯌꯥꯝꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ